yang thengthana bot thadaba haunaba yauki ngasi pangthokiba assembly constituency kuntranipal adudi khundrak from haingang khurai kairau khetrigau thamaiban thongju andro uripok pasoi lamlai sagolbal kaisamthong ya school wangkhai singjamai sengmai lamsang konthojum langthabal wangboy mayang imphal naura pakhang lakpa nambol oinam bisnupur moirang thanga kumbi cycle kangpokpi saitu tipaimuk thailon hanglef surasampur saikodam sung singhatni punna mirep sama humpunipal na lamba tongnariba sida nupi mirep tare jawi ngasi pangtholung mikhal sipuna polling station lising mga satru nephum doini masigi manungda impal lista samri kontra impal westa sawatara nithoi bisnupur sani kuntret surasampurda sahum tara nipal masung Cedar Hills kangpok pida sama humpumangani ngasigi mikhal sida sekmai mayang impal abadi nambol assembly constituency singda congress masung BJP mirep khaktana straight fight lamba tonglaki mikhal sida polling personnel lising nipal samri supna mari sizinaki Manipurda ahan boina nupi singi polling station targatruk leiduna mikhal pangthoki Impal West tara masung Bisnupur tarukni Surasampur district polling station tara mangada nupi polling personnel sing sizinaki masing yablaba security personnel sing na pamdaba thongdok thoktanaba akan mongda polling station sing ngak sen bi thabak setaduna santiuna lusinki pamdaba thongdok masakara natana kahenba thongdok mata thokide Ibem mesin jadabana mara moduna matam khara thengthana hokiba mafam khara pung hum helba phawba mari lenaba presiding officer na bot thadan khari ngasi pangthokiba mikhal khundra phom ke endra congress ki mere foiba speaker ts lokeshwar lang toy nara pakhang pa ke endra gi lgp gi miref ke manoranjan pasoi ke endra congress ki mere oibi nupi candidate AK Mirabai Nara Pakhangpa Kendra gi Trinamool Congress Kimiref Dr. S. Manautona Mikhal si singda bot thadanaba Mikhal Sathani manungda phongdorke Democracy sabaleban man mar panjaba magi symbol da thadabiraga karamna khwaide phai deba ngakpada karamna khwaide phagada ha candidate khanbiraga ne mai mapam thadana baidana miyam dam phamlai ai ke ne mosla appeal tawjari Election that's over change and forward. And the purpose of this election, if the voter is very much conscious and understand about it, I am sure that it will bring about a real change in Manipur. Okay, yamne inge tamna santi leina. Okay, thadaba irang thuktanaba afaba mirep khanaba pandamda ko changin gadabuni. Aduna afaba akoi kendra ma pukhanna bhana veda nauria gi praja singi sajok changi ya punamak chu thopiraktuna amadi aikoi gi democracy gi wahan tokta miyamna pamjaba magi pamjaba aikoi chibol duda soidana maki bot thadabiu haina ai miyam da so appeal tawjari ai sungkhan bada handaki koi voter miyam je bot thadabji yam haire aduga bot thadabagi kanosi awareness piriba kambuna piriba kanosi awareness fajana yawren lawe adu Manipur gi naharol yamba dagi bot thadariba kambusi Manipur si awonba ma purak nimgi wakhal leba mali bot thadabi percentage wang basinati Mafam khran natana ayamba bot thadaba losinna khaba fawda ISTV news ta phoma pawgi matungina ngasi bot thadanabgi sang sisada umudra manga gi mathakta bot thadana ke hari official oibidi hoji fawgi oina chapchana bot thadakebagi percentage khangmangamdri hari hoji pawgi marthana timna brem tang lamanese The new Jigsaw 2017 series beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist. Miyam gi nuairaba pausal mathangda domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi gi khudong chaba tham
Please contact 0999055302 or 0982181945. Localities Hospitality Services, assurance redefined. Northeastern India da khwaidagi ahanba oina German laser technology gi matengna varicose veins haibadi khongda singli pomthokpabu thang thadana line bagi khudong chaba Season Hospitals da lejare akupa marol Season Hospitals dagi natraga mobile number 9436807346 dagi khangbiba yagani. Pain relief ointment. Khwang naba, ok sikpa, tang sikpa, khu naba singpada sinaba yarba, lipsa putna puthok saba auza. Break meeting taram noksari makata pausing. Bisnupur district leiba kendra tarukta polling station sani kungatareta apun voter la amal sing homputaret samapal marhudara marina bot tadanake district asida leiba kendra sing adudi nambol oinam Bisnupur thanga kumbi amadi moirang kendra ni mire boriba singna anba ayukta magi magi polling station singda bot tadanake Thamaban Kendra PRJA Prajagi Miref Irendro Ngaseyuk Pung Taramatu Minute Kuntrarum Tabumatamda Thamaban Sinam Lakaida Mui Karan Propadagi Reims Hospital like an crate Magi Kok Tabamasung Nangal Sing Sing the Soki Taudosi Senator Bamui Sing Animating Logani Hana Fondorley. The boat lip is a Gamuam the Kaibano. I was a Kang de Akoi Sinam the Gaida Tahu Marise Akoiki Posto to Telende House campaign to Salande Piran to Yumande. Adagi publicity Zapadazu Autore Table Tazabuzu Lamtore Main Road Tanahan Tang another rally the Zapadazu Kardagi Singtaraga Nuntomei. Nasi election the police mam like any camp over have a quick power with Zapakatani Kar Kamaga Ahumari Pratap Leshang Temga Manitombaga Plague when a Chintalaga plague the Padava the Calais, when Mixaga Tabak the Kin Hulu Mari Tile, I Nakong Anima Jitadri, Mangagale. I don't know. I know Hazani with the Aina Kari Aram at the board lepasi Kanana nothing thing is a Gunda Toga Tiger the jail, Chamutai Mouse, Magi Matata in a case Pangani. Mahol the Gihuna Tazanabi Makala Satrapa Lekai Lekai Oina Patabatimu Laimu Singu Tantokuna Apaba Nungai Yafana Lena Vidamata Lamta Tagi Ahan Batangs and Numita Yodur Pang Topa Saroi Kangbi Torom Nasi Manipuri Mafunka Pang Tokre. Tasi Lantagi Ahan Batanga Numita Saroi Laro Humpumari Yasibu Havri Kapang to Holdanaba Ayanko Magi Masagon to Laptop Nizere Herga Tanging Makapantana Putabni Masipari Puri the Sanarapa 차를 강보해서 야시고 우에시다 당 연타기 아무 당기는 밀시다 방톡적으로 Sagorbal Kendra polling station number 19/14 Sagorbal Terra Sapam Lake Juvenile Club ta polling personnel oiba Maya Imphal Sabung Company dige Yumnam Devan Koba Muema Mathong Toringai da Wanthrak padige Reims Hospital da Pogatuna like na kre More ward number 7 Sabang Pai village da Taramatui Suba Assam Rifles na battery krema pangthokre huisa mahena hidak kapthoke Manipur State Kala Academy Sinduna February tang tara nithudigi hogduna Sumang Lila Sangnal da sathariba Nepu Mangar Suba Sumang Lila Fangna Kumhai ngang loisin Kumhai sida Nupi Lila Lof taratro amati Nupa Lila Lof mapanna athohen tanaki Aroiba numita Nupa Kanglof ki oina Manipur Co Artist Association gi second hand utkre Hiramasi report ma Miyoy masakti setli charbi phiron lepte chatli lamchatna lepi haina Put even Lila Asi Premjit Mayang when the Iraga Sarangtim Shambabun and Labjing Tapani. Lila Asi the Deva Tendong Yang Saktam Langba Light of a Pam Hiba Premjit Wanguna Saktam Langba Director Sanamatum Musung Sarzu Sanko Semnet Saktam Langba
leibak egi machan pi a visit nagan thene saktam langba leisna ga nungsina khi pam haibe lairaba oirabasu larik phaba mahire oibana ngamba laireng kabina saktam langba mamanaba nganba amasung leibak laina mateng pangki mahaki matau aduda leisna Pravin waina saktam langba SI ingba oine nungsina khi Hungang ningon ni haduna leibak laibu mapuroiba thiam sanatomna saktam langba makubok mukta jau amasung leisna na mi oina khanbide leibak legi mama singlen sanana saktam langba ta tholaina machanupi leibak laibu film kuman miyamna sakhangna actor oiraktuna maming chatpi oihanduna maku amasung mapuroiba bu maithiba pikhi sekelengi fi setli haiduna leisna na mirai biraba paikhomba IPS officer oiki sekelendagi lapthok laba miyoi hama haibatu oiki leisna buna SI ingbana leisa na mirol halaga hatna hotna badigi mama leibak na kallaga lila loisinki lila asida leibak lagi wari ga leisna amasung paikhomba wari ga khambangna na chatlaga unafam mafam lehendabana lila ani yengbagi nungai phawhali nauriba lila roi ngakta oibasa thawai yauna sanabana yengba yaba lila oi melai leisna nongjumpan haina luraba nat ka mari leinaba wafam khanglibi leisnana na ka mari leinaba fi amata setabasi sepada wari da su angini thajade lila asina poloi oiduna satharliba phangna kumai asi loisale lakliba tarik manga da atho ehen tanabagi phol khangba loinana lakliba tarik taruktana makok mathang taraba sing uttuna mayamna amu uhangidori Cameraman na nagulo na pagdam jariba ningthokangam sana jaw mitai ibo yama suman la sangle Uripo asomla kai da leiba RK Surjit Kauba ISTV network ki service provider oiba mi asigi mayumgi thonga la khamdana thamba Hyundai gas car ma huran kre gari sigi registration number na AS11C7553 ne thawdosigi matang da mari leina police station da ticket pinaba wakat kre loisal promo paw amkhana pijrei Ahan bataga ke assembly constituency kuntra nepal da santi oina bot thadana kre Hoje pawu ide estimate video pawu matang stojre men tabe ko bom kana